1963ꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯔꯦꯜ ꯑꯧꯔꯦꯂꯤꯌꯟꯒꯤ ꯃꯈꯥꯗ ꯃꯥꯄꯟ ꯁꯨꯕ ꯈ꯭ꯔꯤꯁꯇꯥꯟꯕꯨ ꯑꯣꯟꯅꯩꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯥꯄꯟ ꯁꯨꯕ ꯈ꯭ꯔꯤꯁꯇꯥꯟꯕꯨ ꯑꯣꯟꯅꯩꯕꯁꯤꯡꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯣꯝꯒꯤ ꯂꯥꯟꯃꯤ 3,763ꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤꯗꯃꯛ ꯀꯔꯝꯅ ꯊꯋꯥꯏ ꯊꯥꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ, ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯄꯥ, ꯉꯁꯤꯁꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯥꯟ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯄꯥꯝꯃꯨꯗꯗꯅ ꯏꯄꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯋꯥꯏ ꯊꯥꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯁꯤꯅ ꯊꯧꯅꯥ ꯊꯥꯖꯕ ꯍꯦꯟꯒꯠꯍꯟꯕꯤꯌꯨ, ꯂꯤꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯅꯍꯥꯟꯅ ꯄꯣꯠ ꯄꯤꯕꯤꯌꯨ, ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯧꯔꯦꯂꯤꯌꯟꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯃꯔꯨꯑꯣꯏꯕ ꯑꯋꯥ ꯑꯅꯥꯁꯤꯡꯗꯤ ꯔꯣꯝꯒꯤ ꯕꯤꯁꯣꯞ ꯐꯦꯂꯤꯛꯁ, ꯃꯍꯥꯛꯁꯨ 274 ADꯒꯤ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯧꯔꯦꯂꯤꯌꯟꯅ ꯄꯥꯟꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯥꯁꯤ ꯃꯉꯛ ꯀꯛꯈꯤ꯫ ꯃꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22ꯗ ꯃꯍꯥꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯑꯒꯥꯄꯁ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯑꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯕꯥꯏꯕꯜꯅ ꯄ꯭ꯔꯚꯨꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝ, ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯝ ꯑꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯤ꯫ ꯂꯝ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯩꯁꯥꯁꯦ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯃꯍꯥꯛꯅ ꯂꯥꯏꯔꯕꯁꯤꯡꯗ ꯄꯩꯁꯥ ꯌꯦꯟꯗꯨꯅ ꯏꯁꯣꯔꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯝꯗꯒꯤ ꯅꯣꯡꯃꯒꯤ ꯈꯣꯡꯒꯤ ꯂꯝꯕꯤ ꯆꯠꯂꯒ ꯂꯩꯕ ꯄ꯭ꯔꯥꯅꯦꯁꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯑꯁꯨꯃꯥꯏꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯑꯗꯨꯒ ꯑꯧꯔꯦꯂꯤꯌꯟꯒꯤ ꯃꯇꯨꯡꯗ ꯇꯦꯛꯇꯤꯀꯁꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯄ꯭ꯔꯣꯕꯁꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯔꯁ ꯍꯥꯏꯔꯤꯕꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯖ ꯇꯥꯗꯨꯅ ꯃꯍꯥꯛ ꯍꯥꯠꯇꯣꯛꯑꯝꯃꯤ, ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥ ꯑꯅꯤ ꯀꯥꯔꯅꯤꯌꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯃꯦꯔꯤꯌꯥꯅ ꯃꯊꯪ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯁꯦ, ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯑꯣꯟꯅꯕꯒꯤ ꯃꯇꯝꯗꯣ ꯈꯔ ꯐꯔꯝꯃꯤ꯫ ꯔꯣꯝꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯥꯔꯦꯂꯤꯌꯅꯁꯀꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯥꯔꯦꯂꯤꯌꯅꯁ ꯍꯥꯏꯔꯤꯕꯁꯦ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯔꯣꯝꯗ ꯂꯩꯕ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯂꯥꯏ ꯃꯨꯔꯇꯤ, ꯏꯁꯣꯔ ꯈꯪꯗꯕ, ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯇꯕ, ꯄꯦꯒꯥꯟ ꯂꯥꯏꯁꯤꯡ, ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯁꯤꯟꯅꯔꯤꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯔꯤꯗꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯃꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯆꯦꯠꯅ ꯂꯦꯞꯄ ꯑꯗꯨꯒ ꯊꯥꯖꯕ ꯆꯦꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯍꯟꯕ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯝꯊꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯃꯈꯣꯏꯅ ꯉꯥꯡꯉꯝꯗꯦ꯫ ꯃꯃꯩꯊꯪꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯨꯂꯞ ꯑꯣꯜꯍꯟꯕ ꯉꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯀꯣꯟꯅ ꯃꯈꯣꯏꯁꯦ ꯐꯥꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯐꯥꯔꯝꯃꯤ꯫ ꯐꯥꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤꯗꯃꯛ ꯐꯥꯔꯦ꯫ ꯃꯈꯣꯏꯁꯦ ꯎꯌꯨꯡ ꯑꯃꯗ ꯀꯟꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯌꯨꯕꯤ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯌꯨꯕꯤ ꯊꯥꯔꯒ ꯅꯣꯡꯃ ꯑꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃꯈꯣꯏꯁꯦ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯈꯥꯡꯉꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡꯗꯨꯗ ꯇꯥꯅ ꯊꯤꯜꯂꯒ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯑꯁꯨꯃꯥꯏꯅ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯥꯔꯁꯦꯂꯤꯌꯅꯁꯄꯨ ꯍꯥꯠꯂꯤꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯦꯜꯗ ꯊꯝꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯦꯂꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯖꯣ ꯀꯧꯔꯝꯃꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯥꯔꯁꯦꯂꯤꯌꯅꯁꯀꯤ ꯊꯥꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯕ ꯕꯥꯏꯕꯜꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯦꯕ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯍꯥꯛꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤꯗꯃꯛ
ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯎ ꯑꯃꯗ ꯌꯥꯜꯂꯝꯃꯦ ꯌꯥꯜꯂꯀꯥꯟꯗ ꯃꯈꯥꯗ ꯃꯩ ꯊꯥꯔꯝꯃꯦ ꯆꯔꯨ ꯃꯌꯥꯝ ꯄꯨꯁꯤꯜꯂꯒ ꯃꯩ ꯊꯥꯔꯒ ꯃꯍꯥꯛꯄꯨ ꯍꯥꯜꯂꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯂꯧꯊꯔꯒ ꯇꯨꯔꯦꯟ ꯑꯃꯗ ꯅꯨꯡꯖꯥꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥꯁꯦ ꯂꯨꯞꯈꯤꯅꯕ ꯑꯗꯨꯃꯥꯏꯅ ꯊꯥꯗꯔꯒ ꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯔꯣꯝꯒꯤ ꯂꯥꯟꯃꯤ 13,463ꯅ ꯀꯔꯝꯅ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ AD 286ꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯁꯤꯗ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯣꯏ 3,663ꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯃꯤ ꯂꯦꯖꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯦꯕꯥꯟ ꯂꯦꯖꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯊꯦꯕꯤꯌꯥꯁ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯆꯥꯎꯔꯛꯄ ꯊꯦꯕꯤꯌꯟ ꯃꯆꯥꯁꯤꯡꯅ ꯁꯦꯝꯕ ꯂꯥꯟꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏꯕ ꯏꯜꯂꯦ ꯃꯈꯣꯏꯁꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯔꯣꯝꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯈꯣꯏꯁꯦ ꯇꯥꯔꯝꯃꯦ ꯃꯈꯣꯏ ꯄꯨꯂꯞꯁꯦ ꯑꯗꯨꯒ ꯅꯣꯡꯃ ꯑꯦꯝꯄꯦꯔꯔ ꯃꯦꯛꯁꯤꯀꯥꯟꯅ ꯐ꯭ꯔꯥꯟꯁꯀꯤ ꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯂꯥꯟ ꯇꯥꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯕꯔꯒꯟꯗꯤ ꯀꯥꯡꯕꯨꯒꯤ ꯂꯥꯟ ꯍꯧꯕꯁꯤꯡꯅ ꯃꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯏꯕꯗꯣ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯦꯛꯁꯤꯃꯤꯌꯥꯟꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯝꯍꯥꯡ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯍꯥꯡ ꯀꯌꯥꯗꯣ ꯂꯥꯜꯂꯒ ꯒꯣꯜ ꯇꯥꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯂꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗꯤ ꯃꯥꯎꯔꯤꯇꯁ ꯀꯦꯟꯗꯤꯗꯁ ꯑꯗꯨꯒ ꯑꯦꯛꯁꯄꯔꯄꯦꯔꯅꯤꯌꯁ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯀꯃꯥꯟꯗꯔꯁꯤꯡ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯃꯦꯛꯁꯤꯃꯟꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯃꯌꯥꯝ ꯑꯃꯕꯨ ꯇꯨꯝꯅ ꯍꯥꯠꯀꯗꯕ ꯑꯃꯒꯤ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯊꯦꯕꯥꯟ ꯂꯦꯖꯦꯟ ꯑꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯒꯣꯜꯗ ꯂꯥꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯋꯥꯁꯛ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯔꯣꯝꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯄꯜꯂꯒ ꯃꯈꯣꯏꯅ ꯋꯥꯁꯛ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯁꯦ ꯍꯥꯠꯄꯗꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯍꯥꯠꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯁꯛ ꯂꯧꯕ ꯍꯥꯏꯕꯁꯤꯗꯀꯣ ꯃꯈꯣꯏꯅ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯉꯛꯄ ꯐꯥꯎꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯉꯛꯄ ꯐꯥꯎꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯦꯖꯦꯟ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯕꯁꯤꯗ ꯃꯈꯣꯏꯅ ꯌꯥꯔꯝꯗꯦ ꯃꯈꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯍꯥꯠꯄꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯋꯥꯁꯛ ꯂꯧꯕꯁꯦ ꯃꯈꯣꯏ ꯌꯥꯎꯔꯝꯗꯦ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯛꯁꯤꯃꯤꯌꯥꯟ ꯅꯤꯡꯊꯧꯔꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯒꯤ 10 ꯁꯨꯕ ꯅꯨꯄꯥꯗꯣ ꯃꯁꯤꯡ ꯊꯤꯕ ꯈꯨꯗꯤꯡꯒꯤ 10 ꯇꯥꯕꯁꯤꯡꯗꯣ ꯃꯈꯣꯏꯁꯦ ꯈꯜꯂꯛꯑꯒ ꯃꯈꯣꯏꯁꯦ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯈꯜꯂꯛꯑꯒ ꯃꯈꯣꯏ 10 ꯁꯨꯕ ꯃꯁꯤꯡꯗꯣ ꯈꯜꯂꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯏꯆꯤꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯄꯨꯂꯞ ꯍꯥꯠꯂꯝꯃꯤ ꯑꯗꯨ ꯍꯥꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯀꯤꯔꯒ ꯋꯥꯁꯛꯎ ꯍꯥꯏꯕꯗꯣ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯣ ꯑꯍꯥꯟꯕ ꯃꯤꯁꯤꯡꯗꯣ 10 ꯁꯨꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯈꯟꯒꯠꯂꯒ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯗꯒꯤ ꯍꯣꯡꯗꯅ ꯂꯦꯞꯄꯝꯃꯤ ꯃꯊꯪꯗ ꯑꯃꯨꯛ 10 ꯈꯟꯒꯠꯂꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯍꯥꯠꯂꯝꯃꯤ ꯍꯥꯠꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯈꯟꯕꯁꯦ ꯑꯅꯤꯁꯨꯕꯁꯤ ꯑꯃꯨꯛ ꯇꯝꯊꯤꯅ ꯃꯈꯣꯏ ꯃꯃꯥꯡꯗ ꯍꯥꯠꯄꯗꯣ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯄꯁꯤꯡꯗꯨ ꯃꯣꯏ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯍꯥꯠꯄꯗꯣ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯀꯅꯤ ꯀꯤꯔꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯤꯔꯛꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯍꯥꯠꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯊꯦꯕꯟ ꯂꯦꯖꯟꯒꯤ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔ ꯈꯔ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯑꯇꯩ ꯃꯈꯩꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯟꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯪꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯇꯧꯍꯟꯕꯤꯒꯅꯨ ꯑꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯇꯥꯕꯤꯗꯅ ꯅꯤꯡꯊꯧꯗꯣ ꯄꯦꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯑꯣꯏꯔꯝꯃꯤ ꯁꯥꯎꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯦꯝꯍꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯗꯨ ꯁꯦꯞꯇꯦꯝꯕꯔ 22 286 ADꯗ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯂꯥꯟꯃꯤ 3,463ꯁꯦ ꯃꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯃꯈꯣꯏ ꯊꯥꯏ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ
ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯂꯝꯗ꯭ꯔꯗꯤ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯒ ꯃꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯝꯃꯒ ꯃꯈꯣꯏ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯕꯥꯏꯕꯜꯗ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯨ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏ ꯊꯋꯥꯏꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯨꯃꯥꯏꯅ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯃꯊꯪꯗ ꯑꯜꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯦꯟ ꯑꯜꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯔꯤ ꯂꯤꯁꯤ ꯃꯍꯥꯛꯁꯤ ꯍꯦꯗꯐꯣꯔꯗꯁꯥꯌꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯍꯥꯟꯕ ꯃꯍꯥꯛꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤꯀꯣ ꯑꯍꯥꯟꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯈ꯭ꯔꯤꯁꯇꯥꯟ ꯃꯦꯇꯔ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯅꯨꯄꯥꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯅꯤꯡꯊꯧ ꯂꯨꯁꯤꯌꯁ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯃꯉꯣꯟꯗꯒꯤ ꯕ꯭ꯔꯤꯇꯦꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟꯗ ꯐꯪꯉꯛꯄꯅꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯗꯤꯀꯣ ꯑꯣꯠꯅꯩꯕ ꯀꯌꯥ ꯃꯔꯨꯝꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯔꯝꯗꯦ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯜꯕꯥꯟ ꯍꯥꯏꯔꯤꯕꯁꯦ ꯃꯥꯁꯦ ꯄꯦꯒꯥꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯤ ꯂꯥꯏꯃꯨꯔꯇꯤ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯃꯈꯣꯏꯒꯤ ꯑꯦꯝꯐꯤ ꯕꯥꯂꯁ ꯀꯧꯕ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯜꯍꯜꯂꯛꯄꯅꯤ ꯑꯣꯜꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯦꯝꯐꯤ ꯕꯥꯂꯁ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤ ꯙꯔꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯔꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯁꯦ ꯇꯥꯏ ꯑꯗꯨꯅ ꯃꯥꯅ ꯆꯪꯖꯐꯝꯁꯦ ꯑꯜꯕꯥꯟꯒꯤ ꯌꯨꯝꯗ ꯆꯪꯖꯔꯝꯃꯤ ꯆꯪꯖꯔꯒ ꯑꯜꯕꯥꯟꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯗ ꯆꯪꯖꯐꯝ ꯄꯤꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯔꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯜꯕꯥꯟꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯄꯥꯎ ꯐꯪꯉꯦ ꯄꯥꯎ ꯐꯪꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯜꯕꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯜꯕꯥꯟꯅꯁꯨ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯦꯝꯐꯤ ꯕꯥꯂꯁ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯕꯨ ꯅꯥꯟꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯑꯩ ꯑꯣꯏꯅ ꯐꯥꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯂꯝꯃꯤ ꯃꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯜꯕꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯀꯩꯗꯧꯔꯝꯃꯤ ꯇꯔꯥꯅ ꯃꯥꯁꯦ ꯃꯇꯠ ꯃꯇꯠ ꯊꯠꯄꯕꯨꯉꯩ ꯃꯥꯁꯦ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯖꯨꯟ 12 AD 287ꯗ ꯃꯍꯥꯛꯁꯦ ꯃꯉꯛ ꯀꯛꯊꯠꯂꯒ ꯍꯥꯠꯂꯝꯃꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯁꯨꯃꯥꯏꯅ ꯃꯥꯅꯤ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯑꯜꯕꯥꯟꯕꯨ ꯍꯥꯠꯂꯤꯕ ꯃꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯅꯔ ꯍꯥꯏꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯚꯦꯗꯤ ꯀꯧꯋꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯁꯨ ꯁꯗꯟꯂꯤꯀꯣ ꯁꯨꯃꯥꯏꯅ ꯑꯜꯕꯥꯟꯅ ꯁꯤꯕꯁꯤ ꯎꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯃꯥꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯖꯔꯝꯃꯤ ꯑꯜꯕꯥꯟꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯒꯦ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯜꯕꯥꯟ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯑꯜꯕꯥꯟꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯁꯤꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯁꯤꯃꯤꯟꯅꯖꯒꯦ ꯍꯥꯏꯔꯝꯃꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯃꯇꯝꯗ ꯃꯃꯩꯊꯪꯗ ꯑꯜꯕꯥꯟꯒ ꯃꯣꯏ ꯑꯅꯤꯃꯛꯁꯦ ꯄꯨꯂꯞ ꯍꯥꯏꯔꯤꯕ ꯁꯤꯐꯥꯏ ꯑꯃꯅ ꯃꯈꯣꯏꯁꯦ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯀꯣ ꯖꯨꯟꯒꯤ ꯇꯥꯡ 12 287 ADꯗ ꯃꯣꯏꯁꯦ ꯁꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯦꯔꯨꯂꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯁꯦ ꯍꯦꯇꯔꯁꯋꯥꯐꯤꯌꯔꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯁꯨ ꯐꯦꯠ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯁꯦ ꯐ꯭ꯔꯥꯟꯁꯀꯤ ꯑꯦꯀ꯭ꯋꯤꯇꯦꯟ ꯍꯥꯏꯔꯤꯕꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯄꯨꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤꯗꯃꯛ ꯐꯥꯔꯒ ꯈꯔꯥꯏ ꯌꯣꯠꯀꯤ ꯈꯔꯥꯏ ꯃꯊꯛꯇ ꯃꯍꯥꯛꯁꯦ ꯃꯩ ꯌꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩ ꯌꯥꯏꯔꯝꯃꯤ ꯃꯈꯥꯗꯒꯤ ꯃꯩ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯉꯥ ꯌꯥꯏꯕꯒꯨꯝꯅ ꯌꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗ 287 ADꯗ ꯃꯉꯛ ꯀꯛꯑꯒ ꯃꯍꯥꯛꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯊꯪꯗ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯆꯠꯂꯁꯤ ꯀ꯭ꯋꯤꯟꯇꯤꯟ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯁꯤꯒꯤ ꯋꯥꯔꯤ ꯆꯠꯂꯁꯦ ꯃꯍꯥꯛꯁꯨ ꯔꯣꯝꯒꯤ ꯃꯁꯥꯅ ꯔꯣꯝꯗ ꯄꯣꯛꯄ ꯃꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯁꯦ ꯒꯣꯜ ꯐ꯭ꯔꯥꯟꯁꯀꯤ ꯒꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀ ꯂꯨꯁꯤꯌꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯑꯦꯃꯤꯟꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯒꯣꯜꯒꯤ ꯑꯦꯃꯤꯟꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔꯒ ꯄꯥꯎ ꯁꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯌꯟꯅ ꯕꯦꯔꯥꯃꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯨꯁꯤꯌꯟꯁꯦ ꯐꯥꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯃꯥꯁꯨ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯋꯤꯟꯇꯥꯅ ꯄꯤꯀꯥꯔꯗꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒ ꯄꯥꯎ ꯊꯝꯕ ꯁꯟꯗꯣꯛꯄꯁꯤꯗ ꯌꯥꯝꯅ ꯃꯍꯥꯛꯁꯦ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯍꯥꯛꯁꯦ ꯃꯥꯅ ꯁꯟꯗꯣꯛꯑꯕ ꯄꯥꯎꯗꯣ ꯃꯊꯪ ꯁꯟꯗꯣꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯄꯥꯎ ꯁꯟꯗꯣꯛꯑꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯦ ꯐꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯀꯩꯗꯧꯏ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟ ꯃꯁꯥꯗ ꯆꯦꯟꯅ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯔꯨ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯡ ꯁꯛꯇꯤꯃꯥꯟꯗꯒꯨꯝꯕ ꯎꯒꯨꯝꯕ ꯆꯤꯡꯈꯠꯅꯕ ꯃꯇꯝꯗ ꯀ꯭ꯔꯦꯡ ꯁꯤꯟꯅꯔꯒ ꯆꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯁꯦ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯂꯣꯏ ꯄꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯀꯥꯟꯗ
masagi makhong makhuse phadak phadak tahalame kan ma ja thamme aduga mu chena khon wire na sorry khon wire matat kan majina mai masaja matat tat ngi phurame aduga hairi bhakchang sida mu asaba thau pung soba thau amasung thau thi do mai masada haitharame adamai toro no mai gi phiron thondraba masada haitaraga sukimati kyai awaba khangani haje snaw sang khoi khang adugi matung dun asak mai bunjina mai gi sega aduga mai gi masa da mu chusalame adamai tawdana mak sukimati waba khang sumaina onerame aduga mamai thangda mahak se mu makhoi gi kesum sang da purame asamai tawdana October 31 287 AD da mas sukimati makhoi gi mior mane aduda mahak se sirame aduga mahak ki body ase so mahari mafam asida part asida mahak se lupalame sumaina thadar ka mahak se lupame sinausa aduna khoina takraba wari jidagi khoi thona lause khoi kigum se prabhu gi dama rom gi lami lising taru ka chatru khumpu taruna rom gi mak ta lan hobi gi motam khoi asama ko asumba adudagi chena leptuna makhoi thawai loina thaduki makhoina lising taru ka humpu taru na siba makhoi gi mangat kenduna lebido ekoi bamna sajara leje kya ki mati yamamgani ikheng ta dana lebido kya ki mati awab oirangani adubu makhoi gi mamada mangaka i mangak te gi ta leba fawda kuna kanaguma pangdaba mi oiragati ki dana krisan oiba tokini adubu makhoi oide makhoi gi mamana basing sibu uraga makhoi hena makhoi si haina lepi adugu mathangna ado khoi lemina jana haijari anobo oiragati subscribe to view kuna like nambiu isinaw share to view tabiriba mayam da ishona bo pi boshna pathana thawse paisho takraba wari sing asidagi khoichu thona aphana prabhu gumna prabhu gi damak thona aphana lepang hamba habdu ohenbio prabhu jisu gi mingda kuramjari